Thoubal area se Thoubal ni CM oiba matamda Thoubal ni mi singsina Thoubal ning thong se muk kraponi saw kraponi Thoubal ni myam se amuk haingang ni mi singsina mu haujikna singjameida CM oiba sibu mai magi kendra wise ngaktangira akhoi na kendra wise oiraga di hayang vote loiraga akhoi gi assembly constitution de leiba singse amu akhoi masen fighting tor aneba akhoi gi assembly constituency de gi CM oibio hairane chief minister haiba city chief minister of whole Manipur ni not pro da akak na ba constituency dugi nati akhoi gi di kaidongni oirani magi manak nakpa mi mayam sina thika phangna ba ngasai gi 350 crores kawada nupi singda da blame to biga no ba ai nupi amoina yaningde adugi nupi singdudi they may be corrected by counseling by advice by suggestion mokhoi so paisa do dakar even low sano bhoti right way de piu haira loirena adu nataba nupa mayam am leiriba karam nupa yu thakning bagi lumba nisa saning bagi lumba ai gi imung manugi transfer posting gi yengo Thoubal da so Manipur da so Maitai community da haige ko BDF ama oiba phangaba IRBM oiraba police constable oiradi loire sagra se khutna sagra lam phangdum halaure lo yon thwani bandhan thamani mingondagi nupi gi sana thugaini imung manung domestic violence awni khanarakani madugi bandhan thamu baduna sendoi par lerga imung manung da aso crisis lakani lo ina khomba singna bandhan lawni sendoi tawni court case tawni mayam khanarakani civil case mayam laini aduni bandhani 3% ni 5% ni amuk percentage lobe ina khomba sing sidai sida moigi paisa do mulok thokna ba mu hotna ni akhoi masen se la iba income khara India government na pirakpa Manipur rule tori se 90% center 10% se pi bangam dadana Manipur ha ka lauri aduraga di akhoina genji gi movement leiba sing sidai sida akhoina hairi economic growth jinjak ta mi pantang daba kadana akhoi gi naharon nga yang thabak suning daba mayam pikthale wadana nungai ba sidai sida akhoi mayam cyber crime na mayam phaba migi paisa da mobile se hairam ne migi paisa se hack tora ka paisa lothokpa crime da mayam sen na ba nisa da mayam sen na ba underground insurgency mayam am leiba drug ki mayam sina akhoi gi generation sing se mulak ba yaw gi akiba leire aduna masigumba mayam sibu face to ba ngamba naharon Genji, like so haiba political movement da lai rega akhoi sing sibu lead to ba ya ba adu ko leader am sangi adu ko leader do mahak yamna clean oi batai sacrifice mut lai batai nepotism to da batai adu ga abuse of power to batai adu ko ba gas leiban ha tholo adu ga hojik regional party have say ai gi mot oina ai khitang haijege ai gi opinion se lan ba yai amasu reason na sengum sogoi sauragadi just see the situation of West Bengal Trinamool Congress na phajana leramba poto how Trinamool Congress was ngasai mutat khige haibase kamai tongna soi khige na haibase it happens before you everything is before you digest obio aduna aina sengum sogoi sauriba mayam aigi reason ama magi reason mayam sena loina ba khanaraga leiringa da pamdaba miduna yubi do phatlaw la goal chan khaneba again this situation will come again adu waragadi akhoi myam se bhap ta batai nupi na paisa longni na haibagi akiba leiba sing do su aigi imung da leiba nupi sing adu si ada mayam nupa gi su nupi na paisa longni self help group hairaga akiba leibe hu akhatani nupa mayam amna Tika Pangna Bahona Bada Masung Rasana Bahona Bada no one within the Mitava Lumagari Mimiam to Yauri. Why don't you attack that persons? Madusudakar Oi Manipur se, Wariba se, Manipur se, Kamaitona Kangadegi Haibada, Sukuma Sange leader do X, no Oisano, Y, no Oisano, Z, no Oisano, whatever it may be. But Manipur situation se, Yamatangu Letaba, Malakpa, Rulo Pazana maintain Toba, Amadi, Akoi se. Maning hanba nataba mamang thaba amadi crisis leitaba mihat mipun asu amthina leitaba ngasi akhoi world gi map da ifsin phan gi mathangda Manipur gi map se India gi Manipur leiba mafamda mi halaga makak ka aga thong ga sai haibi gi leirabani aduna hojik tani aina sum yengbada akhoina phone sida social media da advisory ama thoe miyam da sugumba content se yamna Chimakti Haide, Adobo Mini Yang, but the Nungai Daba Koi Daba Mayam say Taragadi Tagat Pirataba, Amadi Tagala Agadi, Yang say, let us see what is coming up. Ado Aquina Tamoi Shokna,
ꯑꯩꯈꯣꯏꯅ ꯐꯅꯌꯥꯝ ꯂꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯅ ꯐꯪꯉꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯖꯝ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯌꯨꯠꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯃꯥꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯦꯝꯂꯒ ꯃꯅꯤꯄꯨꯔꯕꯨ ꯃꯥꯡꯖꯤꯟ ꯊꯥꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯦꯝꯃꯛꯄꯁꯦ ꯑꯩꯒꯤ ꯑꯃꯨꯛꯁꯨ ꯍꯟꯖꯟꯅ ꯑꯔꯣꯏꯕꯗ ꯒ꯭ꯔꯥꯟ ꯁꯛꯁꯦꯁ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯊꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ